Hello mayam, ngasidi ngase thau yamna changhandabida thau khajitang heiraga shallow fry oina deep fry natabida khoi maitilon da haragadi ngase tawba amati yaiba anigi marakta thongdoini khoi gi maitilon da tawba haragadi thau yam haidana sidandi thau yam hairaroi khajitang haidoini Kerala gi khuthong da base oiraga thongdoini tawdoini yaidoini mayan khradadi khaji khenaba legeni ai yubi thau sijinaroi moidi sida yubi thau sijinai ngase ina ma isengna chamlabra na khanbani adubu isingje khara nganglap tari aduna amutangadi chamkhige sigi isingje haidokraga adu ngase ai loinabak sijinaroi nga ani khatangni sijinadoise ai sunga chadaba numit oiba adugi mi yamdamnina nga ani sina adum oklani ngase ekhoina moigi fry tawigi mongda aduda thongdoini hairubada sumaina matha se lelaga pibire nga gi mabuksu phajana lokthok pire masala khara semna bidamukta ai huji grinder gi jar ama lawjare semgadoriba masala se nga da taisinna bani sing manaw macha ama takhaiba nungainaba parap na soiraga hapchile chanam manaw 23 mu hapchile nga gi machu phajana bidamukta kashmiri morok powder da adu hapnai khoi mungdadi kashmiri morok powder do sijina de leibiyo su yadeba aduna morok akangba se aina ising asabda Pungkhai muk tingthoga thame takhaiba nungaina bidumta sing sabda tingtholba moro akangba manga hapchilani tilhok se chu yamdabida khajitang hapchilage sing tilhogi maru akangba adu ina hapnei ba do aidi sing tilho maru haptre mathangda phadigo maru takhaiba se tablespoon ama jira mapum se tablespoon ama aduga golmaris maru mapum se chawrakna teaspoon ama gumbai changda hapani aduga takhairani takhaire chanam manaw macha takhaiba yodaba khajitang yauri hauzik ai phadigo mana khara mu hapchilage mo chaidadi phadigo manana taba kari pata oina hapneiba ado aidi phadigo mana oina hapage sing tablespoon ama hapaga mu phajana takhairani plate sida takhairaba masala se hapchilani yaingang teaspoon ama haplani hangam thau tablespoon ama hapani Kerala dadi hangam thau hapte yubi thau oina haping powder se chu teaspoon ama kumbai changda hapani leidiba masala sigi chanaba changdagi thumje khajitang helapna hapon hai aduna aisu aigi leidiba masala gi changsidagi khajitang helapna thumje hapani Masala se khara kanglap tare aduna ising je tablespoon ama hapchilani aduga mu phajana tolani masala se totpa loire nga ki matha da leliba mapa sing sida masala se khaji hapchilani nga si ki masa se senba thungna masala taisilani nga si gi mabuk ta su masala khara taisilani masala khara hapchilani sumai tawtana nakan ama sida su masala je tairani leliba mapa sing sidana masala se khaji hapchilani lemhoriba masala sing se atopa nga ama sida su amuk taisilani hanbasiga chapmanana nga ani sida masala se taisin balurba matungda nga se pungkhai amadagidi tadana makhum khumjilaga thammani nga sina masala singje phajana chupsinaba absorb tongnaba nga se makhum kupsilaga pungkhai ama thamlaba matungda nga se yaiboi tawboi thau yamdabida thongnabgidumakta yotki tawa ani lawre flame medium te thamaga sahalabani ado hojik hangam thau tablespoon ani hapani Moiswa Kerala do eragadi yubi thau oina haptoine hojik kari pata mana khara hapani kari pata mana sigi manam do flavor do nga sida changnaba ado kari pata mana se happy drasu kasu kaide masala taisile nga se tawa sigi mathakta thangatlani gas ki flame se low da thamani aduga nga se thau yamdabida tawboi yaiboi thongani nga sina mundoise nga sidagi thoklakpa ising manil haigadra moisture do aduga tawa sidagi phangba hit do aduga nani gas ki flame se low da thamlaga minute 3 nga se tawboi yaiboi thonglaba matungda nga se mathak mukha onba adum yarani nga gi chawbugi size khetnabagi matungina nga se thongbada changiba matam se adum khetnagani khara pikpa nga oiragadi nakal ama se yaiboi tawboi thongba sida chawrakna minute 3 makhai gumba thonglaba matungda mathak mukha adum onba yai aina lawriba nga sidi khara chawinina minute 3 ki matungda mathak mukha olani nga sigi atopa nakal se gas ki flame se low da thamlaga minute 3 tawboi yaiboi thonglani nga se nakal animak minute 3 changna thonglaba matungda nga se khara hena uisanaba mapan thangba se khara hena crispy oinaba nga sigi nakal animak se chawrakna minute ama makhai changna gas ki flame se low da thamlaga nga se thonglani nga se nakal animak thonglingai sida kaigumba ikhona thau khara watla ko male khalagadi thau se chawrakna tablespoon ama gumba haibiba kaisu kaide nga se mapan thangba sidadi khara kanlapna khara uirapna madi khara crispy oina
ꯎꯔꯒꯁꯨ ꯃꯅꯨꯡꯗꯗꯤ ꯐꯖꯅ ꯊꯣꯠꯂꯝꯃꯅꯤ ꯑꯩ ꯉꯥꯁꯤꯒꯤ ꯃꯊꯥꯁꯤꯒ ꯉꯥꯁꯤꯒꯤ ꯃꯕꯨꯛꯁꯤꯒꯁꯦ ꯈꯥꯕꯩ ꯑꯅꯤꯁꯤꯅ ꯉꯥꯛꯑꯒ ꯆꯞꯄꯒ ꯊꯝꯃꯒ ꯅꯥꯀꯟ ꯑꯅꯤꯃꯛꯁꯦ ꯆꯥꯎꯔꯥꯛꯅ ꯃꯤꯅꯤꯠ 1.5ꯒꯨꯝꯕ ꯒꯦꯁꯀꯤ ꯐ꯭ꯂꯦꯝꯁꯦ ꯂꯣꯗ ꯊꯝꯃꯒ ꯉꯥꯁꯦ ꯇꯥꯎꯕꯣꯏ ꯌꯥꯏꯕꯣꯏ ꯊꯣꯡꯉꯅꯤ ꯉꯥꯁꯦ ꯃꯨꯜꯂꯦ ꯉꯥꯁꯦ ꯂꯧꯊꯕ ꯌꯥꯔꯅꯤ ꯃꯄꯥꯟ ꯊꯪꯕꯗ ꯀ꯭रिꯁꯄꯤ ꯑꯣꯏꯅ ꯎꯔꯒꯁꯨ ꯀꯟꯂꯞ ꯑꯣꯏꯅ ꯎꯔꯒꯁꯨ ꯃꯅꯨꯡꯗꯗꯤ ꯐꯖꯅ ꯊꯣꯠꯂꯝꯃꯅꯤ ꯊꯥꯎ ꯌꯥꯝꯗꯕꯤꯗ ꯇꯥꯎꯔꯒ ꯆꯥꯕꯁꯤꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯛꯆꯥꯡ ꯐꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯊꯥꯎ ꯌꯥꯝ ꯆꯥꯗꯕ ꯆꯤꯅꯤ ꯌꯥꯝ ꯆꯥꯗꯕꯁꯦ ꯆꯠꯅꯕꯤ ꯑꯣꯏꯈꯠꯂꯛꯑꯕꯅꯤꯅ ꯑꯩꯁꯨ ꯊꯥꯎ ꯌꯥꯝꯗꯅ ꯉꯥꯁꯦ ꯇꯥꯎꯔꯒ ꯑꯝꯇꯪ ꯌꯦꯡꯒꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯣꯏꯒꯤꯁꯦ ꯑꯗꯣ ꯃꯨꯜꯂꯝꯗ꯭ꯔꯒꯗꯤ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯒꯤ ꯈꯟꯕꯀꯣ ꯑꯗꯣ ꯉꯥꯒꯤ ꯃꯕꯨꯛ ꯑꯃꯗꯤ ꯃꯅꯪꯒꯟꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯦ ꯃꯨꯜꯂꯝꯃꯣꯏ ꯈꯜꯂꯒꯁꯨ ꯈꯥꯕꯩ ꯑꯅꯤꯅ ꯆꯞꯄꯒ ꯐꯖꯅ ꯆꯦꯞꯄꯒ ꯅꯥꯀꯟꯁꯦ ꯑꯗꯨꯝ ꯐꯖꯅ ꯃꯨꯜꯍꯟꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯈꯥꯕꯩ ꯑꯅꯤꯅ ꯆꯞꯄꯒ ꯊꯝꯃꯒ ꯍꯛꯆꯥꯡꯁꯨ ꯐꯔꯅꯤ ꯊꯥꯎꯁꯨ ꯌꯥꯝꯗ꯭ꯔꯦ ꯉꯥꯁꯤꯁꯨ ꯃꯍꯥꯎ ꯐꯖꯅ ꯂꯩꯔꯦ ꯃꯣꯏꯒꯤ ꯊꯥꯎ ꯌꯥꯝꯅ ꯍꯩꯗꯕꯤꯗ ꯁꯦꯂꯣ ꯐ꯭ꯔꯥꯏꯗ ꯉꯥꯁꯦ ꯃꯨꯜꯂꯝꯒꯗ꯭ꯔꯥ ꯃꯨꯜꯂꯝꯃꯣꯏꯗ꯭ꯔꯥꯅ ꯑꯩꯅ ꯅꯍꯥꯟꯒꯩ ꯆꯤꯡꯅꯔꯒ ꯂꯩꯕꯗꯣ ꯂꯥꯜꯂꯝꯃꯦ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯃꯨꯜꯂꯤ ꯉꯥꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯣꯏꯁꯆꯔ ꯏꯁꯤꯡ ꯃꯅꯤꯜ ꯑꯃꯗꯤ ꯇꯋꯥꯗꯒꯤ ꯄꯤꯊꯣꯔꯛꯄ ꯍꯤꯠꯇꯣ ꯑꯗꯨꯅ ꯉꯥꯁꯦ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯅ ꯃꯨꯜꯂꯤ ꯉꯥꯁꯤꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯅ ꯈꯔ ꯀꯥꯔꯞ ꯈꯔ ꯎꯏꯔꯞ ꯈꯔ ꯀ꯭रिꯁꯄꯤ ꯑꯣꯏꯔꯞ ꯑꯣꯏꯅ ꯎꯔꯒꯁꯨ ꯃꯅꯨꯡꯗꯤ ꯐꯖꯅ ꯊꯣꯠꯂꯒ ꯃꯨꯜꯂꯝꯃꯦ ꯉꯥꯁꯦ ꯊꯣꯡꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯉꯥ ꯆꯥꯗꯕꯒꯤ ꯑꯩ ꯏꯁꯥꯃꯛ ꯆꯥꯍꯧꯗ꯭ꯔꯒꯁꯨ ꯌꯥꯝ ꯍꯥꯎꯋꯤ ꯍꯥꯏ ꯑꯗꯨꯗꯤ ꯊꯥꯎ ꯌꯥꯝꯗꯕꯤꯗ ꯉꯥ ꯇꯥꯎꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ